अहानबदा मरोइबा पाउसिंग पिजरे Imphal East District के Sanasabi khul amadi khul asigi akoiba mapham singda Kuki khutlai paiba singna nongmei amadi bom kapshinduna chatharakkhiba attack Arambai Tenggol di Tenggolloi ama leikhidre kharana ashok apan nangle Haukiba January ki tang kuntraga mathoi da saru kolang oina fangkiba ngangom nebigi aroiba mathong mangam pangthuklaba mathong kakchingi machin manaw chingda level chakre Awang Nongpok State Singi Chakot Thorang Paikhatnaba NEC Makada Lupa Crore Chatrukakun Taret ka Lak Nifugabari sanction Tawada Manipuri oina project Marigi Lupa Crore Kufutara Nitwegat Lak Kufutara Mapan Kaure Amadi Hosik Tholiba Irang Asigi Marakta Pamdaba Thudok Sing Thoktanaba Tongan Tongan Lup Nipan Git Member Sing Yauba Helpline Team Amasemle Haina Forum for Restoration of Peace Ki Convener Asang Kasana Fundurakli